Tungan social media amasung sepong imaruweba ipaw khara miyamda share tawjage transit camp leiba Havaldar 1Siduna Leiramle ngasi ayuk Imphal West District ki police ki manung sana leiriba minu thongmaya gi Assam Rifles AR transit camp leiba Havaldar 1 berek manung da Siramle haire police tagi phangba pawda laikhidraba 53 suba Assam Rifles ki Havaldar adu Uttar Pradesh tagi Ajit Singha masagi sahini yankhai gi homdoini thodok adu mari lainana Imphal police station case ama lokhalab matungda asiba haksang adu Rims ki mokta post mortem tawraga hayeng mahaki pongna phamda punaba thamkhre haire Makha tarakpa update Dr. Akoijam Bimolna khungak pasing phana pa thorang libra haina Sarkumar na phongdokre Kuki MLA tara da Congress na support toksinduna mathang lengak pai na honor libra haina su BJP ki spokesperson Suresh Kumar na phongdokre Manipur article 355 sana isana di habigi leiramba samam naba BJP Manipur Pradesh na sana haina mayak sena lauthokre Manipur na statehood phanglamdai da union territory masa masa khaidokpa yabagi article Congress na karigi constitution da haplam nibano Dr. Akoijam Bimol na khungak pasing phana ba thorang libra haina BJP Manipur Pradesh ki maikedigi wafam kaya thamlakle Wafam asi ngasi ni taipa suthekta leiba thambal sanglen da pangthokiba paumi singa unaba amada BJP Manipur Pradesh ki General Secretary K Sarat Kumar na phongdokhibani mahangna makhatana hai Manipur ki housing oiriba phibam asida aikhoi masel ge marakta awai akhum tawnaduna leiba matam natte ruling party ama oina irang asi loisinaba honabada hena miyang sangduna lagli haina mahangna phongdokhi mahangna makhatana hai Opposition party na langba horpadagi nemthar raba Manipur gi irang asi amuk horpagi mami tai haiba wafam sing phongdokpaga loinina mamang thakta Congress lengang na soiramba kaya adu puthokduna wafam kaya su thamki laloba mayam leire khulai pai sing wai chare na hai kibado maduna maram waraga Manipur da armed forces mission power thamakpa taragadi Ozab Bimol should be held responsible haibane khoi laijening aduna tapadi ngasi Manipur da valley da leiraga Manipur saktam kannaba honnariba amadi ahin nungthil tumdana adugo ma ingkhrabani thamthagi matamda labuk da leiraga chingya da leiraga khungaiba Manipur gi khungak Singasi on Ozab Bimol na phalage haibra election mamang da mana tawrumbodo mamang da mana lawrumbodo madudi kari ha kan drama ne Manipur gi miut sillaga mahut sillaga chatkiba yalo mi ekoi gi mahut sillaga chatkiba praja da tariba awa ngasi Manipur da chaiba mai si horapam lawbane ha Ozab Bimol na Andhra Pradesh da gi lakpa MP amana nganga da mamong da adagi Bihar da gi lakpa MP amana nganga da mamong da Manipur chaiba mai si gi horapam palatto ba haibase handak kisina ani subani yamna laibak thi bane ekoi na masida haningi ba wafam di Ozab Bimol na ngarang pan kiba wai ani kadang ai thamserake man la first haibasi I am elected by the people of Manipur. If you are elected by the people of Manipur, ngasi Manipur gi praja singna haudiba awaba yellow mi sing ngasi thengnari ba awaba se kari gi namukta on the floor of the house tapandi madugi mahuta Ozab Bimol ngarang di kari hai some militants in the valley was nurtured by the some political party leaders haiba aduna tapadi ngasi Manipur da valley da leiraga Manipur saktam kannaba honnariba amadi ahin nungthil tumdana adugo ma ingkhrabani thamthagi matamda labuk da leiraga chingya da leiraga khungaiba Manipur gi khungak pasing ngasi on Ozab Bimol na phalage haibra Ozab Bimol na ngarang ngaki ba wapam se some militants in the valley haiba wapam se masigi atasi kari no haibse pressing su not to bio Manipur na ngasi thoiba valley da leiriba Manipur ngana ba honnariba Manipur gi saktam kaidra ba honnariba khungak pasing ngasi mathakta Ozab Bimol na ngarang on the floor of the parliament of the house da thamkhibaduna takpadi khungak pasing je ma yenna bani haibda haimin thoi yamna leibak thiba mana ngarang ge tugumba record ta parliament da India kumba wall kumana khangba adugumba president gi adugumba motion of thanks ta Ozab Bimol na ngarang valley da laloba mayam leire khulai pai sing wai chare na hai kibado maduna maram waraga Manipur da armed forces mission power thamakpa taragadi Ozab Bimol should be held responsible haibane khoi laijening togi gano Manipur na ngasi chai ba praja sing se yamna warabani ekoi politically game natraga politically allegation natsade ekoi na haisening madi Ozab Bimol da honorable MP de ekoi na haisening madi ekoi na haibadi ngarang di jini bawdi pale mayam loi khangam madi BJP na hairaga lakpani na jini gi thongdok se pande Congress na ngarang di pandi pale laibak thibana jini ge tuguma kakana pandi kiba laibak thiba thongdok tu da angang awum haliba nupi awum haliba do kanana hapano haibasi ma kari panmangam do no misam hatpa nupi yang da khut thaba siu kari ko terrorist ko we madu gumba misak sing do ko kari ko BJP na Kuki jo terrorist hai mane hai ni terrorist hai wai siwa panmangam da Kuki militant hai na yam so ko na Ozab Bimol no pipi di kari no aduna mayam na khandi ga do se housing mayam na ngana ba wapam ma lai Kuki ge MLA tara se Congress ta support tawraga mathang da de ko ne sarkar pair kan ni tawri ba sa do wapam ma thamjage ai gi pana ICU da tara leiba kanda masa sing aduni khon mun gi mong da mapa da sign lo ri san bi do Ozab Bimol na topiu Manipur na si chai ba mai se katai de horpano matau karna mutut ka de haiba rom da satsi loshela badai na thamjani masi Ozab Bimol na ngarang yam kana haiba honorable chief minister adu tawde ada tawde Ozab Bimol na khangbi ga do se Manipur da article 355 thamkhre 355 na kari pi article yam na khangbi ba yam na qualified Ozab Bimol na 355 ya thar khangam de se lai bakti bani 355 na takpadi Manipur gi law and order se center na pai krai bani adu administrative power di honorable chief minister na pai ga ngasi session tawri aduna thom da chela gumsi akoi na loshela bada haijani base Manipur gi mute oina chatta taragadi Manipuri gi
ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯗ ꯋꯥ ꯉꯥꯡꯕꯤꯌꯨ ꯑꯗꯨ ꯅꯠꯇꯅ ꯃꯤꯇꯣꯞꯇꯒꯤ ꯂꯥꯛꯄ ꯃꯤꯌꯥꯟ ꯆꯥꯝꯃꯒꯤ ꯃꯑꯣꯡꯗ ꯋꯥ ꯉꯥꯡꯉꯛꯄꯁꯦ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯉꯔꯥꯡꯒꯤ ꯋꯥꯐꯝꯁꯦ ꯌꯥꯝꯅ ꯁ꯭ꯇꯔꯣꯡꯂꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯗꯤꯁꯁꯦꯇꯤꯁꯐꯥꯏꯠ ꯑꯣꯏꯖꯩ ꯑꯃꯗꯤ ꯑꯣꯅꯔꯦꯕꯜ MP ꯑꯣꯖꯥ ꯕꯤꯃꯣꯜꯒꯤ ꯋꯥꯐꯝꯁꯤꯗꯤ ꯇꯁꯦꯡꯅꯃꯛ ꯌꯥꯝꯅ ꯑꯗꯨꯒꯨꯝꯕ ꯕꯦꯁꯂꯦꯁ ꯑꯣꯏꯔꯕ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯗ ꯆꯥꯏꯕ ꯃꯩꯁꯤꯒꯤ ꯍꯧꯔꯛꯐꯝ ꯈꯪꯗꯕ ꯃꯤꯁꯛ ꯑꯃꯅ ꯉꯥꯡꯒꯗꯕꯅꯤ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯂꯥꯏꯅ ꯑꯃꯈꯛꯇꯪ ꯊꯝꯖꯒꯦ ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯊꯣꯛꯏꯕ ꯏꯔꯥꯡꯁꯦ ꯀꯅꯥꯒ ꯊꯣꯛꯅꯕꯅꯣ ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯗ ꯌꯨꯝ ꯃꯩ ꯊꯥꯈ꯭ꯔꯤꯕꯁꯦ ꯀꯅꯥꯅꯅꯣ ꯃꯤꯆꯝ ꯍꯥꯠꯄ ꯍꯧꯈ꯭ꯔꯤꯕꯁꯦ ꯀꯅꯥꯅꯅꯣ ꯍꯥꯏꯕꯁꯦ ꯉꯁꯤ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯍꯨꯠ ꯁꯤꯜꯂꯒ ꯆꯠꯈꯤꯕ ꯑꯣꯖꯥ ꯕꯤꯃꯣꯜ ꯑꯣꯅꯔꯦꯕꯜ MP ꯅ ꯐ꯭ꯂꯣꯔ ꯗ ꯍꯥꯎꯁꯇ ꯊꯝꯗ꯭ꯔꯤꯕꯁꯤꯅ ꯇꯥꯛꯄꯗꯤ ꯑꯣꯖꯥ ꯕꯤꯃꯣꯜꯒꯤ ꯃꯅꯨꯡꯗ ꯀꯔꯝꯕ ꯍꯤꯗꯟ ꯑꯦꯖꯦꯟꯗꯥ ꯂꯩꯕꯒꯦ ꯍꯥꯏꯕꯁꯦ BJPꯒꯤ ꯁ꯭ꯄꯣꯛꯄꯔꯁꯟ ꯑꯣꯏꯅ ꯋꯥꯐꯝ ꯊꯝꯖꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯞꯗꯦꯠꯇ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯀꯨꯀꯤꯁꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯅ ꯆꯤꯡꯅꯔꯤꯕ ꯃꯤꯑꯣꯏ 3ꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯂꯩꯉꯥꯛꯅ ꯂꯨꯄꯥ 15,000 ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯀꯨꯝꯖꯥ 2023ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯂꯥꯟ ꯃꯅꯨꯡꯗ ꯀꯨꯀꯤꯁꯤꯡꯅ ꯐꯥꯔꯒ ꯍꯥꯠꯈꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯅꯔꯤꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯃꯣꯔꯦꯗꯒꯤ ꯃꯩꯇꯩ 8 ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯂꯨꯄꯥ 15,000 ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯇꯦꯡꯃꯥꯡ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ DC ꯇꯦꯡꯅꯧꯄꯜꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯀꯛꯆꯤꯡ ꯂꯝꯈꯥꯏꯗ ꯅꯧꯅ ꯍꯥꯡꯗꯣꯛꯈꯤꯕ STO ꯃꯣꯔꯦꯒꯤ ꯑꯣꯐꯤꯁꯇ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯑꯆꯝꯕ ꯊꯧꯔꯝ ꯑꯃꯗ STO ꯏꯖꯥꯖ ꯍꯥꯁꯟꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯂꯧꯅꯔꯤꯕ ꯃꯤꯑꯣꯏ 8 ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯈꯨꯠꯁꯤꯟꯅꯈꯤꯕꯅꯤ